Manipur miyamꯒꯤ ꯃꯐꯝꯗ ꯑꯩ ꯀꯩꯒꯨꯝꯕ ꯑꯝꯇ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯑꯩꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯟꯗ꯭ꯔꯣ ꯀꯦꯟꯗ꯭ꯔꯒꯤ MLA ꯁ꯭ꯌꯥꯝ ꯀꯨꯃꯥꯔ ꯌꯧꯅꯕ ꯑꯃꯨꯛꯇ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯃꯤꯌꯥꯝꯗꯒꯤ ꯁꯤꯃꯇꯪꯗꯤ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯂꯧꯖꯒꯦ ꯁ꯭ꯌꯥꯝ ꯀꯨꯃꯥꯔ ꯑꯩ ꯅꯪꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯁꯦ ꯑꯩ ꯈꯥꯡꯕꯗ ꯌꯥꯝ ꯋꯥꯔꯦ ꯀꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯈꯥꯡꯕꯗ 2000 ꯑꯩꯒꯤ ꯏꯃꯨꯡꯅ ꯑꯩꯅ ꯈꯪꯉꯛꯏꯁꯦ ꯌꯥꯝ ꯋꯥꯔꯦ ꯍꯨ ꯊꯥꯡ ꯉꯝꯗ꯭ꯔꯦ ꯀꯀꯥꯗꯤ ꯑꯆꯧ ꯑꯁꯥꯡ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯥꯍꯦꯕꯇꯤ ꯑꯩꯈꯣꯏꯒꯤ ꯄꯋꯥꯔꯁꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗ ꯂꯣꯏꯅ ꯁꯤꯖꯤꯟꯅꯔ ꯂꯩꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯌꯨꯝ ꯊꯨꯒꯥꯏꯕꯤꯔꯦ ꯔꯤꯄꯣꯜ ꯇꯧꯔꯦ ꯔꯤꯄꯣꯜ ꯇꯧꯕꯗꯨꯗꯁꯨ ꯑꯩꯈꯣꯏꯅ ꯀꯀꯥ ꯍꯣꯏꯗꯒꯤ ꯑꯩꯈꯣꯏꯅ ꯂꯨꯄꯥ ꯑꯃ ꯂꯧꯈꯤꯕꯁꯨ ꯂꯩꯇꯦ ꯔꯤꯄꯣꯜ ꯇꯧꯕꯗꯨꯗꯁꯨ ꯑꯣꯄꯟꯗ ꯑꯗꯨꯝ ꯊꯥꯗꯔꯤꯕꯅꯤ ꯑꯩꯈꯣꯏ ꯃꯃꯥ ꯕꯕꯥꯒꯅ ꯑꯗꯨꯗꯒꯤ ꯚꯣꯠ ꯍꯔꯥꯎꯕꯗ ꯅꯨꯡꯉꯥꯏꯕꯗ ꯌꯥꯎꯈ꯭ꯔꯦꯌꯦ ꯌꯨꯝ ꯊꯨꯒꯥꯏꯕꯤꯔꯦ ꯌꯨꯝ ꯑꯃꯅ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯑꯃꯅ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ ꯌꯨꯝ ꯚꯨ ꯑꯇꯣꯞꯄ ꯑꯃꯒꯤꯅ ꯀꯣ ꯑꯩꯈꯣꯏ ꯌꯨꯝ ꯊꯨꯒꯥꯏꯕ ꯅꯨꯃꯤꯠꯁꯤꯗ ꯑꯗꯣ 2017ꯗ ꯚꯣꯠꯇ ꯌꯨꯝ ꯊꯨꯒꯥꯏꯈꯤꯕꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯀꯧꯗꯅ ꯈꯣꯠꯇꯅ ꯋꯥꯕ ꯌꯥꯕ ꯋꯥꯔꯦ ꯕꯕꯥ ꯑꯃꯨꯛ ꯅꯥꯗꯅ ꯈꯣꯠꯇꯅ ꯇꯧꯔꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ 2021ꯒꯤ ꯗꯥꯝꯒꯤ ꯈꯦꯇ꯭ꯔꯤꯄꯨꯔꯣꯟ ꯐꯪꯕꯗ ꯃꯌꯥꯝꯅ ꯂꯨꯄꯥ ꯂꯥꯈ ꯈꯦꯇ꯭ꯔꯤꯄꯨꯔꯣꯟꯗ ꯂꯥꯈ 50,000 ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯤꯁꯦ ꯁꯨꯝ ꯂꯨꯄꯥ 19,000 ꯈꯛꯇꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯀꯩꯝ ꯍꯥꯏꯖꯗꯦ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯅꯤꯀꯣ ꯚꯣꯠꯀꯤ ꯋꯥꯍꯧꯗꯒꯤꯅ ꯈꯜꯂꯒ ꯑꯩꯈꯣꯏ ꯀꯩꯝ ꯍꯥꯏꯖꯗ꯭ꯔꯦ ꯑꯗꯨ ꯑꯃ ꯂꯩꯔꯦ ꯑꯅꯤ ꯁꯨꯔꯦꯀꯣ ꯑꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯂꯥꯟꯒꯤ ꯅꯃꯥꯗ ꯂꯨꯄꯥ 1,000,000 ꯈꯔ ꯍꯥꯞꯆꯤꯟꯖꯔꯒ ꯂꯨꯄꯥ 50,000 ꯁꯨꯅꯕ ꯂꯨꯄꯥ 50,000 ꯉꯥ ꯂꯧꯔꯒ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯅꯤꯈꯛ ꯃꯣꯏꯔꯥꯡꯄꯨꯔꯦꯟꯗ ꯂꯩꯖꯩ ꯁꯤꯗꯩꯁꯤꯗ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯅꯤꯁꯤꯗ ꯉꯥ ꯊꯥꯗꯖꯕꯅꯤ ꯁꯤꯁꯨ ꯂꯥꯟꯒꯤ ꯅꯃꯥꯗ ꯗꯦ ꯇꯥꯏꯝꯗ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒꯤ ꯇꯥꯏꯃꯤꯡꯁꯤda ꯉꯥꯁꯦ ꯇꯦꯡꯉꯩ ꯐꯥꯗꯣꯛꯄꯤꯔꯦ ꯁꯤꯁꯦ ꯈꯨꯟꯒꯤ ꯁꯦꯀ꯭ꯔꯦꯇ꯭ꯔꯤ ꯅꯣꯏꯕꯅ ꯐꯖꯅ ꯑꯗꯨꯝ ꯈꯪꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯐꯥꯗꯣꯛꯈꯤꯕ ꯉꯥꯅꯤꯅ ꯑꯗꯣ ꯁꯤꯃ ꯐꯥꯗꯣꯛꯄꯤꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯑꯗꯨꯒꯤ ꯃꯃꯥꯡꯗꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ 2018ꯗꯅ ꯀꯩꯅꯣ 2018ꯒꯤ ꯋꯥꯠꯂꯝꯃꯦ 2018ꯗꯅ ꯂꯝꯁꯦ ꯂꯧꯁꯟꯕꯤꯈ꯭ꯔꯦ ꯇꯧꯕꯤꯅꯨ ꯍꯥꯏꯅ ꯂꯝꯁꯦ ꯂꯧꯁꯟꯕꯤꯈ꯭ꯔꯦ ꯑꯗꯩꯗꯤ ꯑꯃꯨꯛ ꯃꯃꯥꯡ ꯆꯍꯤꯗꯅ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯕꯅꯤꯅ ꯃꯌꯥꯝ ꯈꯪꯅꯕꯗꯒꯤ ꯚꯥꯏꯔꯦꯜ ꯑꯣꯏꯗꯅ ꯈꯣꯠꯇꯅ ꯇꯧꯔꯕꯅꯤꯅ ꯏꯁꯨꯁꯦ ꯁꯨꯝ ꯆꯥꯎꯊꯣꯔꯛꯑꯦ ꯃꯌꯥꯝ ꯈꯪꯅꯗꯅ ꯈꯣꯠꯇꯅ ꯇꯧꯔꯦ ꯅꯨꯡꯁꯤꯕꯤꯗꯕꯗ ꯈꯨꯟ ꯀꯃꯤꯇꯤꯅ ꯅꯨꯡꯁꯤꯕꯤꯗꯕꯗ ꯁꯦꯡꯗꯣꯛ ꯂꯥꯎ ꯈꯣꯠꯂꯨ ꯂꯥꯎ ꯈꯨꯟ ꯄꯜꯂꯦ ꯈꯣꯠꯂꯦꯅ ꯇꯧꯔꯦ ꯁꯦꯡꯗꯣꯛꯐꯝ ꯏꯊꯣꯛ ꯊꯣꯛꯇꯕꯗ ꯑꯗꯨ ꯀꯧꯕꯒꯤ ꯈꯣꯠꯄꯒꯤ ꯐꯧ ꯑꯃꯨꯛ ꯐꯥꯖꯟꯕ ꯌꯥꯎꯔꯦ ꯏꯁꯨꯁꯦ 4-5 ꯁꯨꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯇꯣꯞꯄ ꯏꯁꯨ ꯑꯃꯒꯤ ꯇꯧꯕꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏ ꯀꯣꯛ ꯌꯥꯝ ꯁꯥꯔꯦ ꯑꯣꯟꯁꯨ ꯑꯣꯟꯖꯟꯅꯅꯤꯡꯗ꯭ꯔꯦ ꯑꯗꯣ ꯑꯇꯣꯞꯄꯗꯨꯅ ꯃꯥꯡꯈ꯭ꯔꯒꯁꯨ ꯑꯩꯈꯣꯏꯁꯨ ꯃꯤ ꯀꯧꯕꯅꯤꯅ ꯂꯧ ꯁꯪꯉꯝ ꯑꯃ ꯃꯈꯥꯏꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯃꯥꯡꯍꯟꯅꯤꯡꯗꯦ ꯃꯥꯡꯕꯁꯨ ꯌꯥꯔꯣꯏ ꯃꯤꯁꯤꯡꯁꯤꯒꯤ ꯋꯥꯈꯜꯗꯕꯨꯗꯤ ꯃꯆꯥꯅꯨꯄꯤ ꯍꯥꯏꯔ ꯃꯌꯨꯝ ꯄꯥꯟꯒꯗꯧꯔꯁꯨ ꯃꯆꯥꯅꯨꯄꯥ ꯍꯥꯏꯔ ꯁꯤꯒꯨꯝꯕ ꯂꯧꯁꯤꯡꯒꯤ ꯀꯔꯤꯝ ꯈꯟꯕꯣꯟꯇꯦ ꯃꯤꯒꯤ ꯂꯝꯇꯨꯒꯁꯦ ꯒꯨꯟꯗꯥ ꯒꯨꯟꯗꯤ ꯈꯔ ꯂꯤꯡꯈꯠꯂꯒ ꯃꯨꯟꯒꯦ ꯀꯥꯏꯅ ꯈꯟꯕ ꯋꯥꯈꯜꯕꯨꯗꯤ ꯂꯩꯔꯝꯕꯕꯨꯗꯤ ꯌꯥꯏꯀꯣ ꯑꯗꯨ ꯈꯜꯍꯩꯕ ꯋꯥꯈꯜ ꯅꯠꯇꯦ ꯑꯗꯨ ꯌꯥꯝꯅ ꯄꯥꯞꯀꯤ ꯃꯁꯛꯅꯤ ꯑꯗꯨ ꯈꯜꯍꯩꯕ ꯋꯥꯈꯜ ꯅꯠꯇꯦ ꯄꯥꯞꯀꯤ ꯃꯁꯛꯅꯤ ꯑꯗꯨ ꯈꯟꯅꯕ ꯇꯥꯔꯒꯁꯨ ꯃꯗꯨ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩ ꯀꯅꯥꯝꯇꯒ ꯌꯦꯛꯅꯕ ꯊꯝꯅꯤꯡꯗꯦ ꯌꯦꯛꯅꯅꯕꯁꯨ ꯁꯤꯟꯕꯤꯔꯛꯀꯅꯨ ꯑꯩꯈꯣꯏꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯥꯍꯦꯕꯀꯁꯨ ꯑꯩꯈꯣꯏ ꯌꯦꯛꯅꯅꯕ ꯊꯕꯛ ꯇꯧꯈꯤꯗꯦ ꯁꯥꯍꯦꯕꯅ ꯑꯗꯨꯝ ꯌꯦꯛꯅꯅꯕ ꯂꯝꯕꯤꯗꯣ ꯁꯥꯍꯦꯕꯅ ꯑꯗꯨꯝ ꯁꯦꯝꯕꯤꯔꯛꯄꯅꯤ ꯑꯩꯈꯣꯏꯁꯨ ꯈꯥꯡꯕ ꯌꯥꯕ ꯃꯈꯩꯗꯤ ꯈꯥꯡꯉꯤ ꯃꯥꯡꯕ ꯌꯥꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏꯁꯨ ꯀꯔꯤꯝ ꯍꯥꯏꯗꯕꯤ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯣ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯃꯛꯇ꯭ꯔꯦ ꯇꯨꯃꯤꯟ ꯂꯩꯌꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯃꯤ ꯀꯧꯕꯅꯤꯅ ꯉꯝꯗꯦ ꯑꯇꯣꯞꯄ ꯕꯕꯥ ꯅꯥꯔꯤꯉꯩꯗ ꯂꯧꯅꯈꯤꯕ ꯂꯧꯐꯝ ꯑꯃꯒꯤ ꯏꯁꯨ ꯑꯃꯃꯨꯛ ꯊꯣꯛꯑꯦ ꯑꯗꯨꯗ ꯑꯩꯗꯤ ꯂꯨꯆꯤꯡꯕ ꯍꯥꯏꯕꯁꯦ MLA ꯈꯛꯇꯒꯤ ꯋꯥꯈꯜ ꯄꯨꯔꯒ ꯍꯥꯏꯔꯨꯕ ꯅꯠꯇꯦ ꯑꯩꯗꯤ ꯈꯨꯟꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗꯣ ꯍꯥꯏꯔꯨꯕꯅꯦ ꯑꯗꯣ ꯍꯣꯏ ꯄꯟꯕꯨꯗꯤ ꯃꯌꯦꯛ ꯁꯦꯡꯅꯕꯨꯗꯤ ꯄꯟꯈꯤꯗ꯭ꯔꯦ ꯑꯗꯨꯁꯨ ꯃꯦꯗꯤꯌꯥꯗ ꯍꯦꯛꯇ MLA ꯌꯥꯎꯗꯦ MLA ꯄꯜꯂꯛꯏꯗꯣ ꯑꯔꯥꯟꯕꯅꯤ ꯍꯥꯏ ꯑꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯍꯨꯔꯥꯟꯕꯅ ꯀꯣꯛꯇ ꯅꯥꯄꯤ ꯄꯛꯑꯦ ꯍꯥꯏꯔꯒ ꯍꯨꯔꯥꯟꯕꯅ ꯃꯥꯏꯌꯦꯗꯣ ꯑꯗꯨꯒꯤ ꯊꯧꯑꯣꯡ ꯃꯥꯟꯕ ꯃꯑꯣꯡꯗ ꯁꯦꯡꯗꯣꯔꯛꯄꯗꯨꯁꯨ ꯑꯗꯨꯁꯨ ꯌꯥꯝ ꯐꯖꯃꯟꯗꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯀꯥꯒꯤ ꯏꯌꯥꯝꯕꯒꯤ ꯃꯆꯥ ꯀꯦꯅꯦꯗꯤꯗꯨꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯄꯔꯁꯣꯅꯦꯜ ꯇꯦꯛ ꯇꯧꯔꯒ ꯅꯊꯤꯕꯣꯡꯅ ꯃꯣꯏꯔꯥꯡꯄꯨꯔꯦꯟꯒꯤ ꯆꯥꯔꯒ ꯋꯥꯅ ꯀꯩꯅꯣ ꯇꯧꯕ ꯉꯥꯡꯕ ꯈꯣꯠꯄ ꯀꯥꯏꯅ ꯇꯧꯔꯛꯏꯗꯨꯁꯨ ꯑꯗꯨꯁꯨ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯑꯩ ꯊꯤꯕꯣꯡ ꯃꯣꯏꯔꯥꯡꯄꯨꯔꯦꯟꯗꯒꯤ ꯆꯥꯔꯒꯁꯨ ꯀꯩꯅꯣ ꯇꯧꯗꯦ ꯃꯤꯒꯤꯗꯒꯤ ꯂꯥꯛꯑꯒ ꯐꯣꯏꯔꯒ ꯆꯥꯕ ꯅꯠꯇꯦ ꯏꯄꯥꯒꯤ ꯃꯔꯜꯗꯒꯤ ꯏꯄꯥꯒꯤ ꯂꯧꯁꯤꯡ ꯃꯤꯒꯤꯗꯒꯤ ꯆꯥꯕ ꯅꯠꯇꯦ ꯑꯩꯈꯣই ꯏꯁꯥꯒꯤ ꯐꯧꯊꯣꯛ ꯏꯁꯥꯒꯤ ꯀꯩꯅꯣ ꯆꯥꯖꯕꯅꯤ ꯏꯁꯥꯒꯤ ꯏꯔꯝꯒꯤ ꯏꯁꯥꯒꯤ ꯐꯧꯊꯣꯛ ꯆꯥꯖꯕꯅꯤ ꯃꯤꯒꯤ ꯃꯔꯝꯒꯤ ꯐꯧꯊꯣꯛ ꯆꯥꯕ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯊꯨꯝ ꯆꯦꯡ ꯊꯥꯎ ꯇꯤꯜꯍꯧ ꯆꯅꯝ ꯄꯨꯔꯛꯏ ꯃꯌꯥꯝꯁꯦ ꯃꯤ ꯃꯔꯝꯗꯒꯤ ꯄꯨꯁꯜꯂꯛꯏ ꯈꯣꯠꯂꯛꯏ ꯃꯌꯥꯝꯁꯦ ꯑꯗꯨꯗꯤ ꯋꯥꯗꯣ ꯄꯨꯔꯥ ꯋꯥ ꯑꯣꯏꯗ꯭ꯔꯦꯕ ꯋꯥ ꯅꯠꯇꯕ ꯋꯥ ꯉꯥꯡꯍꯟꯕꯤꯔꯛꯀꯅꯨ ꯌꯥꯝ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯌꯥꯝ ꯁꯥꯒꯩ ꯅꯥꯇꯩꯗꯨ ꯌꯥꯝ ꯆꯦꯟꯗꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯗꯨꯒ ꯈꯨꯟꯅ ꯀꯩꯒꯨꯝꯕ ꯐꯤꯔꯦꯞ ꯑꯝꯇ ꯂꯧꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯇꯧꯕꯒꯤ ꯄ꯭ꯔꯦꯁꯔꯁꯦ ꯍꯥꯟꯅ ꯀꯌꯥꯔꯛ ꯑꯩꯅ ꯊꯦꯡꯅꯈ꯭ꯔꯕ ꯄꯣꯠꯅꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯁꯨ ꯃꯤ ꯀꯧꯕꯅꯤꯅ ꯃꯣꯏꯔꯥꯡꯄꯨꯔꯦꯟꯗꯨꯗꯒꯤ ꯍꯧꯔꯛꯏꯕꯅꯤꯅ ꯀꯅꯥꯅ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏꯕ ꯄ꯭ꯔꯦꯁꯔꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯃꯨꯟꯅ ꯈꯪꯉꯦ ꯃꯁꯤ ꯇꯧꯕꯤꯔꯛꯀꯅꯨ
Panam Higher Secondary School Sagibada, Topa Lopam Zingdi, Gana Pashano P. Haidine. Aduga, a quiggy lopam zina, department of Pigadam, high, a quay lopam city department of P. Higher department of Pashasla Horira. A might know, Adum Zukana sent to Piro. Was the Amgang Adubo, Kahana, the Kahana Swanging de. Tauriba Mayamze, over the Aduga, a mana, when I'm putting a kunbu buzzing, even passing in Pamda, I can okay, Mam dies again. But Sasabiu. Adum wama lobiu akoi yamna wari ba imung amani adu achumba thabak tawbiu achumba gi damakta paisa sabiu aram gi damakta paisa sabiu no achumba gi dam paisa sabiu kun lam lauraga kun gi secretary masa yauraga lam ama lauraga soi hura laga tawrom ba haibase huran adu duga amu adu gi support ta phau gi demand amu phau soi dawna gi ba phau piu kholo adu gi damakta di sp da aina chema kano tawraga thamgre complaint ama tawraga tham laigre adu dugi solution pora kanda adum kano tawjara jani pibam thoaga di adu ai yona di adu dai inagi bedo adu phoboni phudo ai dum tayari tawraga thamje phoboni phudo ai tayari tawraga dum thamjai sidai sida phobon nifu mari nifu mangani thasida lairi base phobot tayari tawra thamjai adu phaying pibam thoaga di ai matik chana dum ai dum bizagani pibam thokta ba dudi hayeng adum lo lairi banina adugi wahel adum lakani aduga khogi issue agasti da toki ba da issue du da moirang premium na su khangbiu noibagi nupina mayam changdana aigi baba madi upa nupa hat ke tawi aduduga magi nupa na kanbi bani hai tholok tu da thokpa da khanghori ba mayam na di noina khangang bani kanana aigi baba da hat ke tawi kanana issue thagali hai ba mayam na di noin khangau bo ho ba ngakani adudu mayam na dum khangjan biu adu hairakpagi proof engon da lei aduduga police na kano taw nupi police thabira u ai kire khole na matam ta ichengi ba sulaite engon ai na su nupi police thabira u hai ba sulaite hoi police aduga khunna ka we hai ba su engon da hairakhi ba sulaite chema pirakhi ba sulaite aduga aina police ta budi aina haigi police na engon hairakpa dagi aina di haigi chem di yohan bira u khungi we bani yom na tawbiu hai bani chin hai tawbira kano hai bani ado khungi we bani yom da chema pir yohan bira hai bani che to pirak ta bani na ai lakhi da bani mi amana wa kaigumba ama thokpa matamda wa ama haiba matamda che oina pina ba ngakta ni chinhai oina kanam ta tawna de chinhai gi kanodi lumna sulongna de ado aduna hojik se phause kano tawba hojik ki kano solution wari sanaraga solution porkada bani aduga aina moirang porenda laga kano tawba haiba dudi oi thokta bani khanari ba mi duga aina onsanaraga wari sanaraga banate sangtaina ba ngangoda ba any imphal isna konba any police station amda wari sanaba yagani ai adum laksage moirang porel da nataba haibadi moirang porenda kano tawraga kauraga hojiki dumaina ai nupana kanbi bani haturi mi duna oina kanbi ba sabado aduga miyamna thangjan bado mayamna tawbani hairadi loiredana si hatokhraju mayamgi mopta sibani hairadi loire adugum bai koktu di tawbira kanu kayarak mamangna kayarak thengna jagre adugum bagi koktu di kunpu bajingna ju sidina ge khanbira kanu ai laksu lawai aduga khoigi sigi marak sida su mayam ju khangbiyo khunna khoigi lau ubajing kawkhalaga khoigi babana bada lau bandop se yama thami lau sangam ma khatang bandop thamde adu lau sangam jisu ka ba yaro ina hujik khunna thingena khoi lau pai bajing na haire aduduga kaino khoigi lau bandop lai sing su noina hanto u aduduga khoigi lau silan ba kanam tan moirang khoigi miem tan lau je pai han da ba na dumaina su wari pe na dumaina khun kaino lau han biu khoi piu na dumaina khoi lau pai bajing je la amme ba ado khoina khasna khoina government na khasna thizari ba pot ni kanam tan adugi athingba ngai right to laite aduga khoina crime gumba am taw ba su laite maroina khungi ija sok ngai ne khunna mi amagi lambu kamaina khungi logo gi cheda khungi sin phuraga kamaina yontho kamaina piramino adusu sagai na tai itin inau piriba natragana lawriba jingdugi signature amata yaudabida khungi president secretary khaktagi soi sang tawraga kamaina yontho amino simasu hangninge si khungi asoibado namjalaga parzada aisu moirang purengi parza ama oirami bani oizoi kano irang sigi damakta kano tawba lakpa ngamdabagi wani dai sida asomba mi da pungtai taina bagi kano ju tawbirakanu awai akhum su pamjade
ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯃꯣꯏꯔꯥꯡꯄꯨꯔꯦꯜꯒꯤ ꯈꯨꯟ ꯄꯨꯕꯁꯤꯡ ꯑꯦꯅꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯗ ꯑꯃꯗꯤ ꯑꯟꯗ꯭ꯔꯣ ꯀꯦꯟꯗ꯭ꯔꯒꯤ MLA ꯑꯣꯏꯕꯤꯔꯤꯕ ꯁꯤꯒ ꯑꯩ ꯄꯨꯟꯅ ꯑꯩ ꯏꯇꯣꯝꯇꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯀꯜ ꯑꯔꯤꯡ ꯆꯤꯡꯕ ꯑꯣꯊꯣꯔꯤꯇꯤ ꯑꯣꯏꯕꯒꯤ ꯃꯑꯣꯡꯗ ꯇꯧꯕꯁꯨ ꯇꯧꯕꯤꯒꯅꯨ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛ ꯃꯣꯏꯔꯥꯡꯄꯨꯔꯦꯜꯒꯤ ꯈꯨꯟ ꯁꯦꯀ꯭ꯔꯦꯇ꯭ꯔꯤ ꯑꯣꯏꯔꯤꯕ ꯅꯣꯏꯕ ꯑꯦꯂꯥꯏ ꯁꯨꯔꯖꯤꯠ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯛꯇꯗ ꯑꯆꯧꯕ ꯕꯣꯝ ꯑꯃ ꯇꯥꯔꯛꯀꯗꯕ ꯋꯥꯠꯂꯤ ꯍꯥꯏꯔꯤꯕꯁꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯀꯔꯤ ꯑꯥꯔꯊ꯭ꯔꯅꯣ ꯀꯅꯥꯒ ꯂꯧꯇꯨꯅꯔꯒ ꯀꯔꯝꯕ ꯕꯣꯝ ꯊꯥꯗꯕꯤꯔꯛꯀꯗꯣꯏꯅꯣ ꯀꯔꯝꯕ ꯀꯩꯅꯣꯒ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒ ꯃꯔꯤ ꯂꯩꯅꯕꯒꯤꯅꯣ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯛꯇꯗ ꯍꯥꯏꯕ ꯉꯝꯃꯤꯕꯗꯣ ꯑꯗꯨꯃꯁꯨ ꯈꯪꯖꯅꯤꯡꯉꯤ ꯄ꯭ꯔꯖꯥ ꯑꯃꯗ ꯑꯁꯨꯛ ꯌꯧꯅ ꯃꯤꯒꯤ ꯃꯥꯟ ꯆꯥꯡ ꯃꯠꯂꯒ ꯑꯁꯨꯛ ꯌꯥꯝꯅ ꯑꯋꯥꯕ ꯄꯤꯕꯁꯦ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯑꯅꯥꯕ ꯑꯆꯧꯕ ꯑꯃ ꯌꯥꯎꯔꯤꯕ ꯏꯃꯨꯡꯅꯤ ꯑꯗꯨꯒ ꯃꯣꯏꯔꯥꯡꯄꯨꯔꯦꯜ ꯈꯨꯟꯗ ꯉꯥꯡꯕ ꯍꯥꯏꯕꯁꯦ ꯄ꯭ꯔꯖꯥꯗ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩꯅ ꯂꯥꯟꯅ ꯑꯥꯔꯊ꯭ꯔ ꯍꯜꯂꯒ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯆꯤꯡꯁꯤꯟꯕꯁꯨ ꯆꯤꯡꯁꯤꯟꯕꯤꯔꯛꯀꯅꯨ ꯑꯩꯅ ꯍꯥꯏꯈꯤꯕ ꯉꯥꯡꯈꯤꯕ ꯄꯨꯝꯅꯃꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯍꯥꯏꯕ ꯑꯃꯠꯇ ꯅꯠꯇꯦ ꯃꯣꯏꯔꯥꯡꯄꯨꯔꯦꯜꯒꯤ ꯈꯨꯟ ꯄꯨꯔꯤꯕ ꯑꯩꯒꯤ ꯃꯥꯟ ꯆꯥꯡ ꯃꯥꯡꯍꯜꯂꯤꯕ ꯁꯤꯡꯗꯨꯗ ꯍꯥꯏꯕꯅꯤ ꯈꯨꯟ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯈꯨꯟꯒꯤ ꯂꯤꯒꯦꯜ ꯆꯦ ꯑꯗꯨꯒꯤ ꯄ꯭ꯔꯨꯐꯇꯣ ꯂꯩꯔ ꯃꯇꯨꯡꯗ ꯍꯥꯏꯕꯅꯤ ꯃꯗꯨꯒꯤ ꯄ꯭ꯔꯨꯐꯇꯣ ꯌꯥꯎꯗꯕꯤꯗ ꯀꯪꯅ ꯍꯥꯏꯕ ꯅꯠꯇꯦ ꯃꯗꯨ ꯈꯨꯟꯒꯤ ꯑꯁꯣꯏꯕꯅꯤ ꯈꯨꯟꯅ ꯑꯁꯣꯏꯕꯗꯣ ꯆꯨꯝꯊꯣꯛꯄꯤꯌꯨ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯕꯗꯣ ꯑꯩꯅ ꯅꯪꯕ ꯅꯠꯇꯦ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯅꯤꯡꯉꯥꯏ ꯃꯆꯥꯛ ꯈꯨꯟꯅ ꯇꯧꯕꯤꯒꯅꯨ ꯈꯨꯟꯗꯤ ꯑꯆꯨꯝꯕ ꯈꯛꯇꯒꯤꯗꯃꯛꯇ ꯂꯩꯕꯤꯌꯨ ꯑꯩꯒꯤ ꯕꯕꯥꯁꯨ ꯃꯣꯏꯔꯥꯡꯄꯨꯔꯦꯜ ꯈꯨꯟꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯃꯇꯝ ꯑꯃꯗ ꯂꯧꯔꯝꯃꯤꯕꯅꯤ ꯌꯨꯝꯒꯤ ꯀꯩꯒꯤ ꯈꯟꯗꯉꯩ ꯃꯣꯏꯔꯥꯡꯄꯨꯔꯦꯜ ꯈꯨꯟ ꯂꯩꯀꯥꯏ ꯑꯃ ꯆꯥꯎꯈꯠꯅꯕ ꯀꯩꯗꯧꯕ ꯌꯥꯏ ꯈꯣꯠꯂ ꯌꯥꯏ ꯈꯟꯅꯕ ꯍꯧꯗꯅ ꯆꯦꯟꯗꯅ ꯇꯧꯔꯝꯃꯤꯕꯅꯤ ꯑꯩꯅ ꯐꯅ ꯆꯥꯎꯔꯕꯐꯥꯎꯗ ꯑꯩꯒꯤ ꯕꯕꯥꯁꯨ ꯂꯝꯒꯤ ꯇꯨꯒꯤ ꯃꯔꯝꯗ ꯌꯨꯝꯗꯒꯤ ꯂꯧꯕ ꯂꯥꯛꯇꯅ ꯈꯣꯠꯇꯅ ꯊꯤꯜꯂꯛꯇꯅ ꯈꯣꯠꯇꯅ ꯇꯧꯔꯝꯃꯤꯕꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯕꯤꯌꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯅꯤꯌꯣꯝ ꯌꯥꯎꯗ꯭ꯔꯒꯗꯤ ꯀꯅꯥꯝꯇꯅ ꯎꯁꯤꯠꯂꯛꯑꯣꯏ ꯑꯆꯧꯕ ꯑꯣꯏꯒꯦꯔꯥ ꯃꯆꯥ ꯑꯣꯏꯒꯦꯔꯥ ꯑꯆꯧ ꯑꯁꯥꯡ ꯑꯣꯏꯒꯦꯔꯥ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯔꯒ ꯃꯤꯅ ꯎꯁꯤꯠꯀꯗꯕꯅꯤ ꯅꯤꯌꯣꯝ ꯂꯥꯜꯂꯛꯑꯗꯤ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛ ꯇꯧꯔꯛꯑꯒꯗꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯑꯉꯥꯡ ꯑꯃꯅꯁꯨ ꯎꯁꯤꯠꯂꯛꯑꯣꯏ ꯃꯤꯅ ꯎꯁꯤꯠꯇꯅꯕ ꯊꯕꯛ ꯇꯧꯕꯤꯒꯅꯨ ꯑꯩꯅ ꯀꯅꯥꯝꯇꯒꯤ ꯎꯁꯤꯠꯇꯅꯕ ꯊꯕꯛ ꯇꯧꯖꯈꯤꯗꯦ ꯃꯣꯏꯔꯥꯡꯄꯨꯔꯦꯜ ꯃꯤꯌꯥꯝꯅꯁꯨ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯦ ꯄ꯭ꯔꯖꯥꯗ ꯑꯩꯅ ꯉꯥꯡꯁꯤꯅ ꯄ꯭ꯔꯖꯥꯗ ꯁꯣꯛꯑꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯑꯩꯒꯤꯁꯨ ꯃꯥꯡꯕ ꯌꯥꯕ ꯃꯥꯡꯉꯛꯑꯕꯅꯤꯅ ꯇꯧꯗꯕ ꯌꯥꯗꯗꯅ ꯇꯧꯔꯛꯑꯕꯅꯤ ꯑꯗꯨꯅ ꯌꯥꯔꯤꯉꯩ ꯋꯥꯔꯣꯏꯁꯤꯟ ꯄꯨꯅꯁꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯃꯇꯝꯁꯦ ꯌꯥꯝ ꯆꯥꯎꯈꯠꯂꯕꯅꯤ ꯅꯨꯡꯒꯤ ꯃꯇꯝꯒꯤ ꯕꯁ ꯆꯦꯜꯂꯤꯉꯩ ꯃꯣꯏꯔꯥꯡꯄꯨꯔꯦꯜ ꯒꯥꯔꯤ ꯐꯪꯗ꯭ꯔꯤꯉꯩ ꯀꯩꯅꯣ ꯇꯧꯔꯤꯉꯩ ꯅꯦꯠꯋꯥꯛ ꯐꯪꯗ꯭ꯔꯤꯉꯩ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯆꯥꯎꯈꯠꯂꯦ ꯅꯦꯠꯋꯥꯛ ꯃꯐꯝ ꯐꯪꯗꯕ ꯃꯐꯝ ꯂꯩꯅꯔꯛꯇ꯭ꯔꯦ ꯑꯗꯨꯗꯨꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯒꯤ ꯊꯕꯛꯁꯦ ꯇꯧꯕꯤꯔꯛꯀꯅꯨ ꯈꯨꯟꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯆꯨꯝꯃꯦ ꯈꯜꯂꯒꯗꯤ ꯑꯩꯒꯤ ꯕꯕꯥꯒꯤ ꯌꯨꯝꯗ ꯂꯥꯛꯄꯤꯌꯨ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯩꯅꯕꯨ ꯅꯣꯏꯗ ꯀꯩꯗꯧꯕ ꯉꯝꯗꯣꯏꯅꯣ ꯅꯣꯏꯅꯗ ꯏꯔꯥꯡ ꯁꯥꯒꯠꯄ ꯈꯣꯠꯄ ꯉꯝꯕꯒꯤ ꯋꯥꯅꯤ ꯑꯩꯅꯗꯤ ꯅꯣꯏꯗ ꯀꯩꯒꯨꯝꯕ ꯑꯝꯇ ꯇꯧꯕ ꯉꯝꯃꯣꯏ ꯌꯨꯝꯗ ꯂꯥꯛꯄꯤꯌꯨ ꯑꯩꯒꯤ ꯌꯨꯝꯗ ꯆꯥ ꯑꯍꯥꯎꯕ ꯑꯃ ꯑꯩ ꯂꯣꯟꯖꯒꯦ ꯑꯩ ꯄꯤꯊꯛꯆꯒꯦ ꯌꯨꯝꯗ ꯂꯥꯛꯄꯤꯌꯨ ꯅꯣꯏꯅ ꯆꯨꯝꯃꯦ ꯍꯥꯏꯔꯒꯗꯤ ꯑꯩꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯕ ꯑꯃꯅ ꯈꯨꯟꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯉꯝꯕ ꯅꯠꯇꯦ ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤ ꯍꯛꯃꯟ ꯍꯦꯟꯃꯜꯂꯛꯄꯗꯒꯤꯅꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯕꯕꯥꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯏꯕꯁꯦ ꯃꯤꯑꯣꯏꯕꯁꯦ ꯑꯩꯒꯤ ꯕꯕꯥꯅ ꯀꯤꯔꯒ ꯂꯩꯕꯗꯨꯅ ꯑꯩꯁꯨ ꯑꯀꯤꯕ ꯐꯥꯎꯈꯤꯕ ꯑꯗꯣ ꯃꯤꯑꯣꯏꯕꯁꯦ ꯑꯋꯥꯕꯅ ꯁꯨꯝ ꯍꯦꯜꯂꯗꯤ ꯑꯀꯤꯕ ꯑꯋꯥꯕꯅ ꯁꯨꯝ ꯍꯦꯜꯂꯛꯑꯗꯤꯅꯦ ꯃꯤꯑꯣꯏꯕꯁꯦ ꯀꯤꯕ ꯈꯪꯗ꯭ꯔꯦꯕ ꯑꯩ ꯑꯃ ꯁꯤꯗꯣꯛꯈ꯭ꯔꯁꯨ ꯌꯥꯏ ꯑꯩ ꯏꯃꯨꯡꯒꯤꯗꯃꯛꯇꯅ ꯍꯥꯏꯕ ꯋꯥꯈꯜꯗꯣ ꯂꯥꯛꯀꯅꯦꯕ ꯑꯋꯥꯕꯁꯦ ꯍꯦꯛ ꯂꯣꯏꯔꯛꯑ ꯃꯇꯨꯡꯗ ꯑꯀꯤꯕꯁꯦ ꯂꯩꯔꯛꯑꯣꯏꯕ ꯑꯗꯨꯒꯤ ꯐꯤꯕꯝꯗꯣ ꯑꯩ ꯌꯧꯔꯦ ꯑꯗꯨꯗꯨꯅ ꯌꯥꯝꯅ ꯋꯥꯗꯣ ꯃꯌꯥꯝ ꯑꯃ ꯀꯩꯅꯣ ꯇꯧꯈ꯭ರೆ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯃꯛꯇꯐꯥꯎꯗ ꯁꯨꯔꯖꯤꯠꯅ ꯁꯥꯔ ꯍꯣꯏꯒꯤ ꯀꯌꯥꯅꯣ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯒꯦ ꯑꯩ ꯑꯉꯥꯡꯁꯦ ꯄꯨꯈ꯭ꯔꯒꯦꯅ ꯍꯥꯏꯕ ꯉꯝꯃꯤꯕ ꯑꯗꯣ ꯁꯨꯔꯖꯤꯠꯀꯤ ꯕꯦꯀꯤꯡꯗ ꯀꯅꯥ ꯂꯩꯕꯒꯤꯅꯣ ꯀꯔꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯁꯨꯔꯖꯤꯠ ꯌꯥꯎꯕꯒꯤꯅோ ꯑꯗꯨꯝꯁꯨ ꯈꯪꯅꯤꯡꯉꯤ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯇꯧꯕꯤꯒꯅꯨ ꯑꯆꯨꯝꯕ ꯊꯕꯛ ꯇꯧꯕꯤꯌꯣ ꯂꯥꯏꯅꯁꯨ ꯌꯥꯅꯤ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯑꯩ ꯀꯩꯒꯨꯝꯕꯤ ꯏꯁꯥꯗ ꯄ꯭ꯔꯨꯐ ꯑꯃ ꯂꯩꯔꯒ ꯇꯧꯔꯛꯄ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯌꯨꯝ ꯊꯨꯒꯥꯏꯈꯤꯕ ꯃꯇꯝꯗꯨꯗ ꯑꯩ ꯃꯣꯏꯔꯥꯡꯄꯨꯔꯦꯜꯒꯤ ꯏꯕꯨꯙꯧ ꯈꯝꯂꯥꯡꯕꯗꯗꯤ ꯑꯩ ꯗꯨꯛ ꯃꯆꯩ ꯑꯃ ꯀꯠꯂꯒ ꯑꯩ ꯊꯃꯣꯏ ꯁꯣꯛꯅ ꯑꯩ ꯀꯞꯄꯒ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯑꯩꯅ ꯏꯃꯥꯅ ꯀꯞꯄꯒ ꯏꯁꯣꯔ ꯅꯪꯅꯗꯤ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯋꯥꯌꯦꯜ ꯑꯃꯨꯛꯇꯗꯤ ꯄꯨꯕꯤꯔꯛꯎꯀꯣꯅ ꯍꯥꯏꯔꯒ ꯑꯩ ꯉꯁꯤ ꯁꯤ ꯌꯧꯅ ꯆꯪꯁꯤꯟꯕ ꯉꯝꯃꯦ ꯑꯩꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇ꯭ꯔꯒꯁꯨ ꯑꯩꯉꯣꯟꯗ ꯄ꯭ꯔꯨꯐ ꯃꯁꯤꯡ ꯈꯪꯗꯅ ꯑꯩ ꯂꯥꯟꯗ꯭ꯔꯦ ꯑꯩꯒꯤ ꯆꯞ ꯆꯥꯕ ꯐꯥꯏꯠ ꯇꯧꯕ ꯉꯝꯕꯒꯤ ꯄ꯭ꯔꯨꯐꯇꯨꯗꯤ ꯑꯩ ꯏꯁꯥꯗ ꯆꯞ ꯆꯥꯅ ꯂꯩꯖꯔꯦ ꯑꯩꯅ ꯃꯌꯥꯝ ꯃꯥꯡ ꯆꯣꯡꯊꯣꯛꯄꯗꯒꯤ ꯃꯁꯤ ꯑꯩ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯑꯃꯗꯤ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯊꯧꯅꯥ ꯄꯤꯕꯤꯕ ꯂꯝꯕꯤ ꯄꯤꯕꯗꯒꯤꯅꯦꯅ ꯑꯩ ꯑꯗꯨꯃꯥꯏꯅꯁꯨ ꯈꯜꯂꯤ ꯅꯠꯇꯅ ꯑꯩꯒꯨꯝꯕ ꯑꯃꯅ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯂꯝꯕꯤ ꯂꯩꯇꯅ ꯑꯩꯒꯨꯝꯕ ꯑꯃꯅ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯉꯝꯒꯗꯕ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯀꯅꯥꯝꯇꯒꯤ ꯃꯐꯝꯗ ꯂꯥꯟꯗꯦ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟꯁꯨ ꯄꯥꯝꯗꯦ ꯀꯅꯥꯝꯇꯒꯤ ꯃꯐꯝꯗꯁꯨ ꯂꯥꯟꯗꯦ ꯂꯥꯟꯁꯨ ꯂꯥꯜꯂꯣꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯕꯕꯥꯒꯤ ꯗꯤꯁꯦꯝꯕꯔꯗ ꯇꯧꯕ ꯑꯣꯄꯔꯦꯁꯟꯁꯤꯗꯐꯥꯎꯗ ꯐꯧ ꯀꯥꯔꯛꯄ ꯐꯧꯁꯦ ꯇꯥꯏꯔꯒ ꯑꯣꯄꯔꯦꯁꯟꯒꯤ ꯃꯤꯒꯤ ꯄꯩꯁꯥ ꯄꯤꯗꯣꯔꯤꯕ ꯁꯤꯁꯦ ꯂꯧꯍꯧꯔꯦ ꯍꯥꯏꯔꯤꯕꯁꯤꯐꯥꯎꯗ ꯊꯋꯥꯏ ꯆꯥꯕꯧꯇ ꯕꯕꯥ ꯀꯩꯁꯨꯝ ꯇꯧꯔꯦ ꯍꯥꯏꯔꯒ ꯃꯅꯤꯄꯨꯔꯗ ꯏꯍꯥꯟ ꯍꯥꯟꯕ ꯇꯧꯈꯤꯕ ꯂꯤꯚꯔꯒꯤ ꯑꯣꯄꯔꯦꯁꯟꯁꯦ ꯍꯣꯁꯄꯤꯇꯥꯜꯁꯤꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯅ ꯍꯥꯏꯌꯦꯕ ꯅꯣꯏ ꯕꯕꯥꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯏꯍꯥꯟ ꯍꯥꯟꯕꯅꯦꯅ ꯍꯥꯏꯌꯦꯕ ꯁꯤꯒꯤ ꯑꯣꯄꯔꯦꯁꯟꯁꯦ ꯁꯤꯒꯤ ꯀꯩꯅꯣ ꯇꯧꯕꯁꯤꯗ ꯕꯕꯥ ꯑꯣꯄꯔꯦꯁꯟ ꯊꯦꯇꯔꯗ ꯏꯖꯟꯈ꯭ꯔꯕꯅꯦꯕ ꯆꯍꯤꯁꯨ ꯌꯥꯝꯕꯅꯤꯅ ꯔꯤꯛꯁ ꯂꯩ ꯈꯣꯠꯂꯤꯅ ꯗꯥꯛꯇꯔꯅ ꯍꯥꯏ ꯑꯗꯨ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯍꯥꯏꯔꯤꯁꯦ
ꯑꯩꯅ ꯀꯩꯒꯨꯝꯕ ꯆꯨꯝꯕ ꯑꯩꯅ ꯀꯩꯅꯣ ꯇꯧꯒꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯕꯕꯥꯁꯦ ꯀꯩꯁꯨ ꯇꯧꯍꯟꯕꯤꯒꯅꯨ ꯑꯩ ꯃꯥ ꯌꯥꯎꯗꯅ ꯊꯦꯡꯅꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩꯅ ꯂꯥꯜꯂꯒꯗꯤ ꯈꯪꯗ꯭ꯔꯦ ꯏꯁꯣꯔ ꯅꯪꯒꯤ ꯈꯨꯠꯇ ꯂꯣꯏꯅꯃꯛ ꯂꯩꯀꯣꯅ ꯑꯩꯅ ꯃꯇꯝꯗꯨꯗꯁꯨ ꯑꯩ ꯏꯕꯨꯙꯧ ꯈꯝꯂꯥꯡꯕ ꯈꯛꯇꯅꯦ ꯏꯕꯨꯙꯧ ꯈꯝꯂꯥꯡꯕ ꯅꯪꯒꯤ ꯁꯨꯃꯥꯡꯗ ꯊꯣꯛꯄꯅꯤ ꯅꯪꯅ ꯂꯣꯏꯅꯃꯛ ꯎꯔꯝꯒꯅꯤ ꯀꯣ ꯈꯜꯂꯒ ꯑꯩꯅ ꯃꯇꯝꯗꯨꯗꯐꯥꯎꯗ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯉꯁꯤꯐꯥꯎꯗ ꯑꯩ ꯌꯥꯝꯅ ꯃꯦꯟꯇꯦꯜꯂꯤ ꯐꯤꯖꯤꯀꯦꯜꯂꯤ ꯏꯁꯥꯅ ꯏꯁꯥꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒ ꯉꯁꯤꯐꯥꯎ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯇꯧꯕꯤꯅꯨ ꯀꯩꯅꯣ ꯅꯆꯥ ꯅꯃꯧ ꯀꯩꯀꯥ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯏꯁꯥꯒꯤ ꯏꯔꯜꯗꯨꯅ ꯃꯤꯒꯤ ꯄꯩꯁꯥ ꯁꯤꯡꯗꯣꯛꯈꯤꯒꯦ ꯃꯤꯒꯤ ꯀꯩꯅꯣ ꯇꯧꯈꯤꯒꯦ ꯑꯩꯈꯣꯏꯒꯤ ꯂꯝ ꯄꯤꯊꯣꯛꯄꯤꯔꯛꯎ ꯅꯪꯉꯣꯟꯗ ꯂꯝ ꯂꯧꯗꯕ ꯌꯥꯔꯣꯏ ꯀꯩꯅꯣ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯦ ꯂꯝꯗꯣ ꯄꯤꯊꯣꯛꯄꯤꯔꯛꯎ ꯁ꯭ꯀꯨꯜꯗꯣ ꯂꯧꯊꯣꯛꯄꯤꯈꯣ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯕ ꯑꯆꯨꯝ ꯑꯔꯥꯟ ꯄꯨꯝꯅꯃꯛ ꯐꯝꯃꯤꯟꯅꯔꯒ ꯈꯣꯠꯂꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯣꯏꯔꯥꯡꯄꯨꯔꯦꯗ ꯂꯥꯛꯄꯒꯤꯗꯤ ꯇꯧꯔꯤꯕ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨꯅ ꯃꯣꯏꯅ ꯃꯣꯏꯔꯥꯡꯄꯨꯔꯦꯗꯁꯨ ꯑꯩꯈꯣꯏꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯂꯥꯛꯈꯤꯕꯕꯨꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯣꯔꯦꯟꯒꯤ ꯑꯣꯏꯅꯗꯤ ꯂꯥꯛꯀꯗꯧꯕ ꯂꯩꯇꯦ ꯁꯤ ꯍꯥꯏꯖꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨꯗꯨꯒ ꯀꯥ ꯍꯦꯟꯕ ꯄ꯭ꯔꯦꯁꯔ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯁꯨ ꯇꯧꯕ ꯌꯥꯏꯌꯦꯅ ꯄꯪꯇꯧ ꯇꯧꯕꯤꯔꯛꯀꯅꯨ ꯁꯤꯗꯩꯁꯤꯗ ꯅꯣꯏꯅ ꯆꯨꯝꯅꯤꯡꯉꯥꯏꯁꯨ ꯀꯩꯁꯨ ꯂꯩꯇꯦ ꯍꯦꯟꯅ ꯏꯖꯠ ꯃꯥꯡꯈꯤꯕ ꯈꯛꯇꯅꯦ